Paujadi yumpok oiba maroiba pau kharab de dawjari positive oiba mioising challktabadagi khudongchadaba kaya Mayoknare. State asida Covid-19 positive oibagi chang henkalakpana Imphal manungda leiriba quarantine center singda Nouna positive oirapasing thampham leitabadagi khudongchadaba kaya Mayoknare. Pausi asina phangba thajaba yaba likul amaki matung ina quarantine center singda laifam leitabana nomagi lepa leitana Covid-19 test tawbada positive oiraba mioisingbo masagi yumda home quarantine tawnabagi khudongchaba leiragadi home quarantine tawna pakhangan ba haure haire Covid care center singda laifam leitabadagi ngasi nongmanini sida Covid-19 positive oirapasingda yariba maki home quarantine oina tawbiro hairakle aina so phongdorakle Covid-19 positive oibagi chang hergalakliba amadi quarantine center singda laifam leichadabadagi thorokliba khudongchadaba sing asi yengluragadi athuba matamda anoba quarantine center sing hangdokbagi tangai phadaba leire hojik lainga da khomal lampakta leiba mafam amada phamung lising ama chanba quarantine center ama sem sari hariba asi Yamna athuba matamda lochinduna positive oiraba mioising thamba yanaba thorang tawbagi tangai phadaba leire positive oiraba mioising na kadi kuma masana home quarantine tawbagi apamba leiragadi lainga na home quarantine tawjaba jai harabasu mioi ayamba home quarantine tawbagi khudongchaba leitabana athuba matamda mathau taba thorang lokhatpa mathau tare mioi kharana phungthorokpagi matung ina positive oiraba matungda home quarantine tawba pamlabasu madugi chapchaba khudam chik leitabana yungge halamal amadi nupi angang singda leina asi sandorok khigadra aibagi akiba lei Maramatuna tungda mathau tarakadori ba phibam sing yamna kupna khanna neinaraba matungda matik chaba thorong lokhat pagi tangai phadaba lei maramdi mamangda Covid-19 positive oiramliba asi ayambana mapal lamdagi halakpa mioisingna oirammi adubo hojik Covid-19 positive case oiragliba asidi ayambana mapal lamda satlubagi history leitaba mioisingna ayamba oire CM gi advisor phamdagi resign tawkhre Kamjong district ki Phungyar Kendra ki NPF ki MLA Laisio Kaising Chief Minister ki advisor ki phamdagi amasong assembly statement Estimate Committee ki chairman phamdagi resign tawkhre MLA Laisio Kaising sahi asigi me 15 da Andro Kendra ki ex MLA TS Syam Kumar ka punna CM ki advisor oina punna appoint tawkhibani BJP na lusing ba sarkar asida punna sa admin pa NPF ki Manipur State Unit ki President Awangpat Niumay hawkiba me kun mapanda minister oina hawkibani Party asige MLA LD ko so hojik PSD minister oiribani marakasida Manipur Legislative Assembly ki Hill Area Committee ki chairman ki election asi hayeng tang tara taruki ayuk pung tara makai taba matamda pangthokna ba Manipur ki governor na ayaba pikhrabani atopa pau amadana Chochanpurda Medical College hana ba tha asigi manungda urep uyum tamna na ba left khre journalist pension ki sanfam lupa lising ni pandai han kathan bada ayaba pikre Chochanpurda anuba Medical College ama sana na ba chaliba tha asigi manungda urep uyung tamna ba ngasi phamkiba cabinet mifamna lepna khre Mifam asina Manipur journalist pension ki hojik tha ambagi lupa lising mari piriba asisu lising ni pandai han kathan bada ayaba pikre CM Secretariat Chief Minister Nongthomba Birena jar loktranga si ayuk pangthokiba cabinet mifamna tongan ba department singki agenda kaya puthokhtuna khanakhiba ga loinana warip kaya su laukhre Assam Assembly Mikhalgi mangoinana state government na lam Leijadaba Yelhoumi Praja Lakh amata landed sing Yenthokkadouri Mathang chahida pangthokkadori ba Assam ki state assembly Mikhalgi akhanaba campaign oina amadi Mikhal asigi mangoinana state government na lam Leijadaba Assam ki Yelhoumi Praja Lakh amromdat lamgi chayet na balaitaba landed sing Yenthokkani aina state ki chief minister Sarbanan Sonowal na thajaba pikhre aina agency ki pauna pongdorakle Assam ki Yelhoumi Praja sing amadi asengba Yelhoumi na taba Praja sing ki marakta leiribat lamgi chayet na ba issue sing yamna line lochana pa pandam da Mikhal pangthokkadaba sahi amarom watingai gi matam asida landed sing Yenthokna ba sarkar na thorang tawrakpane ahan bagi oina lakliba October manga da akhana pa thorom amba silaga sarkar ge maikei de ge Yelhoumi ki mioi lising hompuda landed sing Yenthokna ba thorang tawri aina chief minister na paudam lakle Assam da khundari ba masagi lam Leijadaba apunba imong Lakh ahumlom Lakh hom lising humpu maki manungda imong lising ni putar ulom da state government na mangjona na lamgi chesang date sing Sinnakhre Hawkiba sok lising ani tara tok tapang thokbe state assembly Mikhal da mai paktuna state asida BJP na lusing ba sarkar leikhibadagi paraga hojik phawgi ona date sing adu lam Leijadaba Yelhoumi Praja sing da enthorakibani aida sonowal na phongdorkhe marakasida police constable amma kidnap tawnana ba hotnarmba mioi mari Miyamna faraga police la Sinnakhre Manipur Police Constable ama mioi mari na kidnap tawnana ba hotnarmbadagi lekai club ki thawmi singna thengnabadagi kalhore general ba mioi sing aduna Miyamna faraga police la Sinnakhre Makhoi da toglakpa kar adusu mayam changduna thuaikhre kidnapper sing adu kanano haiba sapchana masa khangdre adubo drug sijna ba mioi sing oiramgadra aina chingnari thawdok asi ngasi nungthil pung manga makhairum taba matam da Thawbal district ki Thawbal police station ki manung chanba lamdeng common tem lekai amasung sangayum pham ga lona ba mafam da thokibani kidnapper sing adu ki makhut ge rescue tahuraba police constable asi
Khongjom Police Station posting tabare ngasi duty loiraga civil dress tamim da halakpada thawtoga du thokibani Constable asibu kidnap tawna hotnarmbadagi Miyamna faraga police da Sinnakhre basing aduna salungpham mai lekaidagi maibam Bloodmin Allies thoiba amasung Sinam Surujakanta usoipokpi mai lekaidagi Somrai Latpam Biswanath Sharma sahi kunmathoi apokpa Parikhit amasung uripokta khelambam lekaidagi Thangsyapam Deepak sahi nipumathoi apokpa Brojendro Kawi Miyamna aka etoi thokan khraba kidnapper sing aduna tonglakhiba Chevrolet bid car aduna MN1J 6564 ne Mioising asidagi Toy Gun amasu phangle ransom ki damak pharibra natragana constable adugi masada yawba sel na chingba munna ba pharibra haibedu haujuk phabugi oina khangba ngamdre Mioising adu drug sinab oiramba yai singnare ngasi gi thawdok adu lewa lamdingi mekadagi yamna kana janing daba phongdorakle nakalamromda Tripura da Covid na taret amasu sikre Tripura da Covid-19 ki case lising tarama panchatri taraga nipan yawbaga loinana leina asina maram oiduna sikheba mising na chani sopna taret chure aina health department ki official amana phongdokhre official duna ngarang mioi taret nongna sikheba loinana states da haujuk pobuda Covid-19 maram oiduna sikheba mising chani sopna taret chure states da haujuk pobuda Covid-19 maram oiduna Leikhidre chani sopna taret adugi manungda chamaga taramanga de Agartala city su manung chali city manung chaliba West Tripura district thagi ni aina mahakna phongdokle Official duna haiki auki pung kunmari asida anoba case samga kontramathoi thengna bagat loinana state sida Covid-19 ke positive case masingna lising taraga mapan chatre taraga nipan yaure aroiba da content sing asigi manu pau khara si pau damjari pa Manipur local news YouTube channel amade Facebook page asidagi yengbiri bopuna mo pathaga chari loinana channel asina donna kanara badi subscribe like and share to ba kawi kun puna mo po amuka na thaga chari